Indian Army na Myanmar gi territory Neisalle Naga Nscn KYA camp ta drone strike cha Hatkhre manga Hatkhre. Indian Army na Arunachal Pradesh ki lonaba Myanmar gi territory da laiba Nscn KYA camp ta ngarang numidang wairam kanba mong da parks na drone bombing cha thaduna attack cha Hatkhre. Attack adu da lalulu basigi senior leader ama yauna tamthina sokle aduga maha ki bodyguard ahum yauna kedar manga na sire hari. Pausina makha ta na hari bana Indian Army na attack cha thakhiba Nscn KYA camp asi Handak te ikui kuidana thasi ki taraga tarukta Myanmar ga lona riba Arunachal Pradesh ki Changlang district ki manung chanba Manmau da leiba Assam Rifles ki company operating base COB da attack cha thaki bada chena balu fadugi Kedar Singh changja fam lawraga leiriba mafam amani Assam Rifles ta attack cha tharamba Nscn KYA gi Kedar Singh adu mafam adu da leiri haiba yakhanaba paw ama fangbadagi ngarang numidang wairam akan bamong da parks na drone bombing cha thaki bani Maduda Nscn KYA gi camp adu chawna manga ta thokpadana chanalup asigi senior leader ama yamna thina sokhi aduga Kedar mangana laikhidabani hari Indian Army na Nscn KYA gi camp aduda paksana drone bombing chathakhiba adugi matangda Indian Army gi maikaidagi official oiba confirmation amata phangba laite adubu high level intelligence ki source amagi matungina advanced surveillance capability sing maru oina precision guided bomb sing sizinaduna attack adu chathakibani hari Panbaya badi thasi ki taraga tarukta Nscn KYA amasung Ulfa Aigi apunba team amana Arunachal Pradesh ki Changlang district ki Manmau maya da leiba Assam Rifles ki camp ta kan mamong attack cha thaduna chawna amanga ta thohan khibagi thodok leikrabani Moiwa gi loina be pakahau Moiwa yauna advanced team Manipur da thunglare IM gi auto ki launcher Moiwa Dimapur dagi helicopter na ukrul da hayeng ayuk thunglaragani Chahi angkai gi matung da han boina Nscn IM gi auto ki launcher tungaleng Moiba hayeng ayuk Dimapur dagi helicopter tongduna ukrul district headquarters ta thunglaragani ma ki khongchat asagi mangjau naba team oina ma ki loina bi pakahau Moiwa yauna security guard sing ngasi ayuk Manipur da thunglare team adu ngasi ayuk Hebron gi Kohima fauduna ukrul district laklaga mau yoksilaki mafam adu da naga gi luchingba mayam amana IM gi flag paidna harau tharamna okhi makhoi ta du bi Toloi lambi da ukrul gi demak numi yungba duai da senapati thadoki pawosina makata na hai auto kilonser hayeng numit yungba matamda ukrul district headquarter da pangthokpa miyangi mifam amada wangangani nungthil gi pung ahum ga makai taba matamda muiba mafam du dagi maha ki pungna phamlamdam somdal khul da chatkani khongchat adu suma helicopter da oina chatkadawri nungthil gi pung mari taba da mahak pu masing yamlaba mafam du gi miyamna harau tharamna okadawri Nscn IM gi luchingba thuingaleng muiba na ukrul district ki somdal da chayol amarom leigani mahak thasi kunga mapan da ayuk pung mapan makai tabada somdal dagi helicopter tongduna laklaga ayuki pung tara da senapati district headquarters ta thungani numit aduma ki ayuki pung tara mathoi makai chatpada public meeting amada wangangani October kunga mapan asima ki nungthil pung amaga makai tabada mahak Dimapur gi damak senapati thadokhigani haina official oiba paw amana hairi masagi chahi marfu taraga mathoi suraba naga luchingba sina khulai paibagi ihauda yauduna chahi yangkhai rongi mamangda mayum thadoktuna chatkhibani khunja singna khungangi tongan ba mafam singda poster kaya thetuna moibabu taramna ongnabagi thaurang kaya tawri naga luchingba sigi khongchat mai pakhanna bagi pandamda tangkhul furuf ki luchingba sing mahiroi singi lof civil society organization amasung church ki luchingba singna amatoina khusamna duna ukrul district headquarters amadi somdalda moibabu taramna ongnaba thaurang lokhatba loikhre tangkhul singna nat gi oiba fijol setuna taramna oglaba thaurang tawri WG na yaifa paujel pirakli kumja 2023 gi me ahum dagi ngasi fawa kuki narco terrorist singna kanglai miyam da chathariba makhal kaya gi landa Marak asida chahi asigi oina pangthokadawriba ningol chakaubana lakpasida kanglai miyamda pukning leitaba ana ayek leitaba yaifaba oiminarasi haina kanglai pa Communist Party PWG MC unification na miyamda yaifa paujel pirakli Lubasigi PRO chingkhai nganbana khuyek piduna thadorokpa cherol amana ha yamna tangna thokpa thogdo ama oina kanglai pakta pangthokliba chahi asigi ningol chakauba thoram wahan thokkhangna pangthokminasi Machil manau oibagi nungsi chanabagi thoram asi mamal yamlaba atangba khudol piba romda hidanarabadi senthok leijadaba mabung mokpa kaya thoram si pangthokpa ngamlakta yai IDP singna nungaitaba wakhal thadok piraga thoram asi pangthokminasi hai chakauba khoiraman kaithel khwaidagi chinba mafam oire Manipur da mising yamba furuf ama oiriba mitai singi khwaidagi charwa kumai singi manungda ama oiriba ningol chakauba thoram gi pochai leiba lakpa singna khoiraman kaithel khwaidagi chinba mafam oiri Ningol chakaubada khudol pinanaba pochai leiba laknaba amasung ningol oibi singna mapamda chatpada punanaba pochai leiba lakpa amasung chakaubaga mari leinana chana thaknaba polam sing leiba lakpa migi masing asum hengalakli yamlaba miyam asi traffic police singna mawong chumna chalhannaba honabada apanba oiri
ख्वाइदगी हेना खुदोंचादबा फिबम अमा मायोकनरिबा हाइबा तारगदि पोचै लेबा लाक्लिबासिंगना पुरकपा मखल मखा कयागी इंजिन पानबा गाड़ीसिंग असिना पार्क तौबसिनी लंबी मेयदा पार्किंग पिसिनबा अमसुंग ngasiगी ओइना दिवाली फेस्टिवल गा मरी लेना तंगाई फदबा पोटलमसिंग लेबा लाक्नरी ngasi नुमिदांग मैगी कुमहाई येंगननबा मी यामना लाक्नगदबना मखोइगी चथोक चसिन तौबदा खुदोंचानबा लंबीदा गाड़ी थाहनदबा अमसुंग वन वेगी परम ngang चलहनबा नुमिदांग वाइरमदगी हौरकपना मरम ओइरगा अमुक्का हेना लंबी खुदिंगमक्सु चिनख्रे मरक असिदा महिरुलुफ तरुकी वॉलंटियर सिंगना खरामन कैथेलदा हांगदोलिबा दुकान सिंगना पोचेगी ममल हेंजिना योलहंदनबा कैंपेन चथरी ममल हेना योलमा दुकान सिंग थोंग लोलहनबगी थबक ngasisu चथरी दिल्ली नुंगसित का हेना मोसेलकले दिवाली की मतुंग तारकपदा लेबासी कोनुंग दिल्ली नुंगसित का हेना मोसेलकपगा लोइनेना खुदोंग थिनिंगाई ओइबा थाग यौरकले हाइना सेंट्रल पोल्यूशन कंट्रोल बोर्ड CPCB ना फोंगदोख्रे ngase upung nipan tabada Delhi gi air quality index AQI 350 yoraki Delhi gi oina nungsit khwaidagi moselakpa mafam singi manungda Connaught Place Defense Colony Civil Lines Asok Vihar Phase 1 Asok Vihar Phase 2 Alkananda Alipur Anand Bihar Chennai Kia Puri yauri Diwali da miyamna ka henba mongda bombula thakibana maram oiraga nungsit motpagi chang hengalakpani oiraliba fibam ase yenglaga nungsit motpagi chang hantahanabagi pandamda Delhi government na khusemgi nong chuhanaba thorang lokhutpa hore haina chief minister Rekha na phongdokhre chayol khudingi pangthokliba liangmai Imphal mobile market asina liangmai singda anoba sa ama pire r machundau chingmi singna laikai laikai da pot chai yonba chaliba sida asin arang thoriba laikai singna taramna ogliba matau asina politician singna chingmi singbu tampak lamda ta thi ta oina tawi haina lana sandokliba du aranbani haina taklei masagi pangal puthokuna puthokliba khudingmak sogatpa oina Imphal da furuf khudingmak ki kaithel hangdokna bahona bagi tangai fadaba lei haina ngasi takhelamam laikai youth club segaro ta pangthokiba ningol chakau ba special mega liangmai Imphal market hangdokpagi thoram ga mari leinana liangmai Imphal market committee gi advisor khrai jama thobana phongdokhre mangna makha tana haikibada Imphal da mau kaithel ama hangliba sigumna liangmai singi su tonganba market ama hangna balenga ki mai kaidagi honna haningi masina chingmi tammi gi mari hena chesil hangani haiki Thoramadula Liangmai Naga Council ki President R Machundau na phongdokhibada Liangmai singna tampakta khundariba sing lamlanba oina khankhide hojik leptana chayol khudingi mafam hongduna pangthokliba Liangmai Imphal market ki thoram asina hanadagi hauna chingmi tammi gi mari naksinba ngamhalei Liangmai singna puthokpa pothok kaya yonfam leitabadagi pat pumduna manglamba sing adu hojikti manglaroi ngasigi oina ningol chakaubaga mari leinana ningol singda khudol tauba ngambasisu hena nungaiba fawi Mathang chahidadi ningol chakaubagi thoram oina pangthok ningi liangmai hariba furup asi lamda masida leiriba yellow furup singi marakta khwaidagi pikpa furup ama oirabasu agriculture gi oiba pothok sing puthongna bahona badadi maroiba thaudang loriba furup amani liangmai singna khundariba mafam sing asi lambi thong fatabana makhoi gi jaga da puthokliba potlam kaya yonfam leitabagi awaba kaya mayok naram badu ngasidi leiba bukpa numit khudingi famliba mobile market asina anoba sa ama pire haiki ngasi thoram aduda liangmai Imphal market committee ge chairman KH Chingkhai Luangcha amasung takhelambam laikai youth club ki president Pebam Boivina Chingba mioi kayana sarugyaki ngasi Imphal liangmai kaithel famba aduda sarugyaki ba tamai dagi Timothy Kaubi potfam phambi amana phongdokhibada mamangda mahak amukta Imphal da lakhidre adubu ngasi mahangna makhoi gi khulda thajaba potlam kaya Imphal da product na yonba si da miyam na harau na leibi ba si ubada pukning da nungsiba fawi Tamenglong district ki tamai hariba jaga si lambi thong fataba amasung gari chathok chasin gi khudong chadaba kaya leibana makhoi gi makhul da pangthok puthokliba pothok kaya yonfam leitabagi awaba kaya mayok na duna lakhi adubu market asina makhoi gi khulda thajaba potlam Chairam kaya ama yonba fangba si da harau nungaiba fawi Imphal liangmai market asigi damakta ngarang ahing nungyai dagi tumda chadana chingi khudong thimba yaba lambi kaya fauduna Mafam asi tamna lakhibani adubu mahakna ngasi market asi yorokpa matamna Imphal gi customer kayan harau taramna okpa sida aduki matik nungaiba fawi market asina belly gi miyamga tona tinabagi khudongchaba ama pibedana tara nungsi nabagi mari adu hena chachalagani haiki airport ta AVS ER gi outlet hangdokhre Manipur gi handloom handicraft ki polam singna airport ki laitheng oire Ministry of Civil Aviation gi One Airport One Product Scheme gi makhada Birtikendrojit International Airport ta Airport Ace venue for skill artisan of the region AVSAR outlet ama hangdoktuna Manipur gi handloom amasung handicraft ki polam singna airport asigi lighting oihanba ngamkhre Manipur lenga ki Textile Commerce and Industry gi Additional Secretary Anurag
Baspai Handloom and Textile ki Director amasung Manipur Handloom and Handicraft Development Corporation ki Managing Director Elangbam Jitena Chingbana tha asigi taraga nipanda outlet adu hangdokhibani hairi. India government ki khongthang asi Manipur leingana thabak don thokpo ina hangdokliba outlet asida yumgi leitingi polam sing state asida sajaba lai fadabi kauna gi pothok sing liwana saba polam sing amadi thambal dagi lang sungdoklaga saba firol sing amadi tongan tongan ba culture ga mari leinaba fijol sing amasung lengyan sing phangan ba hore. Hairiba outlet asi state asida leiriba self group sing na tha ani ani khudingi pali nainaraga famgani. Haujik fawbagi oinadi outlet asi hangdokpagi ahenba senfam natraga thagi senfam amata airport authority of India na chayu hairakpa leitri. Mapalamdagi lakpa lamkoiba singna main market ta Laktuna state asigi handloom gi pothok sing leibagi khudong chaba leiramdabudu haujikti kokle. UCM na yaifa paujal pirakli hiangai gi nini panba ningol chakauba lakpada lamdam asigi miya maru oina ningol oibi singi mafamda United Committee Manipur UCM na yaifa paujal pirakli. Committee asigi Secretary Information and Public Relation na thadorokpa cherol amana hai mahausadagi hauna lamdam asida chatnaduna amadi pangthokminaduna laklaba ningol chakaubagi thoram asina aikoi masalgi marakta nungsinaba amasung apunba purakpa oirasanu. Manipur da chahi ani gi manungda huina chikpadagi siba miyoi nipan sukhrei. Manipur da haukiba chahi ani gi manungda huina chikpadagi sikhiba miyoi masing nipan sure haina official singna phongdokhrei. Tha ani gi mamangda huinauna chikhiba class 12 tambata ngariba naha amasung ngarang rims ki ICU da leikhidrabani. Masagi chahi taraga nipan suraba Imphal West District ki Kanto makha leikaidagi naha adu hydrophobia gi layong uthorakpadagi October taraga nipan da maha ki apokpina rims hospital da pukhalakhibani. Competitive English School da class 12 chamliba mahiroi adu tha ani gi mamangda yumlon nabagi huinaw amana chikhiba leiri hairi. Hospital gi report matungina numit kharani gi mamangda sikre hairi.